Ahanbada Maruiba Pau. Outer Manipur Parliamentary Constituency की Assembly segment तरागो हुमदोइदा अनि शुभ तांका के वोट पामदव थकुदो याउदना इंगना तबना थादना क्रे वोट थादबगी चांग चादा हुमद्रागा तरुक दशमिक तरुक याउखी मोरे हायर सेकेंडरी स्कूल दा कुकी वोटर अमखक के दमकता अहानब अखनब पोलिंग स्टेशन अमा हांगदोक्तुना वोट थादना क्रे उर्खुलदा खुलाई पाइबा मियोय खरना पोलिंग स्टेशन खरदा नमफुदा वोट थादख्रे हाइबगी पाउ लागले पोलिंग स्टेशन अनिदना ईवीएम VVPAT थुगाइदुना अमांग मांग अता थोअन ख्रे हाइना ARO ना RO द रिपोर्ट थागतलकले Imphal East District के सिनाम खुंदा कुकी मिलिटेंट सिंगना वोम यावना नोंगमई कापतुना अकनबा मवोंगदा लंदारख्रे खुनगाकपा सिंगना हंदुना कापनख्रे खुरुमजरी नॉर्थ विंडो मणिपुरी न्यूज मीडिया ताबिरी बपुम नमकपो गीतांजलि साइरम नतराम नौकचरी हौजे पुंजा से फाउबगी मरु एबा पाउसिंग मियामदा पिजरी हौजे चथरिबा 39 सुबा लोक सभा की मिखल गे अनि सुबा फेस गी वोट ngasi आउटर मणिपुर पार्लियामेंटरी कॉन्स्टिट्यूएंसी OMPC की असेंबली कॉन्स्टिट्यूएंसी 12 दा पामदबा थौदोक खरा खकनतना मपुंग ओइना इंगना चिंगना थाददुना लोइसिनख्रे डिस्ट्रिक्ट नेपाल दा असेंबली कॉन्स्टिट्यूएंसी 13 की पोलिंग स्टेशन चनिपान निपानदा वोट थादनबगी चांग इलेक्शन कमीशन ऑफ इंडिया ECI की मतुंग इन्ना चौराकना हुमद्रागा तरुक दशमिक तरुक ओइखी हाइरी अरोइबा चांगदी पोलिंग स्टेशन खुदिंगमक्तगी डाटा लाक्लबा मतुंगदा खंगबंगमगनी हाइरी ngasi outer manipur parliamentary constituency da mikhal pangthokiba AC sing adudi Jiribam district da Jiribam AC Technopole district da Technopole AC None district da Nungba AC Kamjong district da Fungyar AC Urkhul district da Urkhul amasung Chigai AC sing Tamenglong district da Tamenglong amasung Tamai AC Fairwell district da Tipaimuk amasung Thalon AC sing loinana Senapati district da Karong Mau amasung Tadubi AC sing ni phase ani ge mikhalda apunwa voter lag mari lishing marifu mari chamapal nifuga mapan gi manungda nupa voter lag ani lising kuntraga mapan chamaga nifu nupi voter lag ani lising nifu manga chanipal subna taret amasung transgender anina vote थादगदबनी ngasi मिखल असिदा पनबा यावदी पोलिंग स्टेशन चनिपान ग निफु निपान की मनुंगदा चनिगा सुमना अनिदी नुपी ngakतना पोलिंग पर्सनल ओइना मथौ पांगथोखिबा असिनी अदुगा पोलिंग स्टेशन अमदी पीपल्स विथ डिसेबिलिटी PWD की पोलिंग पर्सनल ओइना चलाइखी लोइनना मॉडल पोलिंग स्टेशन कुनगनी छोय लैशु थेतुना मिट थकहनबा मखै यामना निंगथिना लैतेंखी इरांग असिना मरम ओइदुना उर्खुल डिस्ट्रिक्ट लांजेलकपा मियोइसिंगी दमकता पोलिंग स्टेशन मरी टेक्नोपोल डिस्ट्रिक्ट मरी अमसुंग जिरवाम डिस्ट्रिक्ट अमा हांखी ngasiगी मिखलदा पोलिंग पर्सनल लिसिंग अहुमगा चमरीना मथौ पांगथोकी आउटर मणिपुर पार्लियामेंटरी कॉन्स्टिट्यूएंसी दा मिरे मरीना लंबा तौनरी मखोय अदुदी नागा पीपल्स फ्रंट NPF की काचुई तिमोथी जिमिक इंडियन नेशनल कांग्रेस INC की अल्फ्रेड कांगम आर्थर अमदी इंडिपेंडेंट मिरेब अनि खो जॉन अमसुंग डॉक्टर एलिशन अबोमैनी हुंदोकलम लोइदबनी हाइबा पांदम की मखादा इलेक्शन कमीशन ऑफ इंडिया ECI ना ngasi टेक्नोपोल डिस्ट्रिक्ट की मोरे द लेबा मोरे हायर सेकेंडरी स्कूल दा सुपनगी वोटर अमखक के दमक अखनबा पोलिंग स्टेशन अमा हांगदोक्तुना मियोय अदु वोट थादहनख्रे वोटर अदु की ममिंग हनवाला लियन खाइमै कौवी चही 19 सुरे महाक फाइपेजांग लांगोल दगिनी हाइरी महाक मणिपुर थोकलिबा इरांग असिना मरम ओइरगा लांजेलक्तुना मोरे हायर सेकेंडरी स्कूल दा हांगबा रिलीफ कैम्प दा चंगजफम लौदुना लेरकलिबनी हाइरी महाक पो वोट थादबा ngamhanbagi damakta ECI bu thagatba phongdoki I thank the Election Commission of India, the Chief Electoral Officer of Manipur, and the AC Technopole for giving me the opportunity to exercise my voting rights.
polling station kharada khulai paiba nagalal holup amagi miyoi oiramgani chingnaba kharana laklaga manungdagi solon silaga manungda vote loina thadakhre haina mafam asida fangba paw amana hairi atopa polling station maridana EVM amadi VVPAT sing thugaiduna amang ata thokhan khre hairi polling station mari adudi 44/36 Urkhul A Model High School, 44/50 Urkhul F KUKI Junior High School, 44/41 Urkhul D1 Greenland Primary School amasung 43/19 𝐶𝐞𝐰𝐬 Maraksida Assistant Returning Officer Outer Manipur Parliamentary Constituency Urkhul 𝐂𝐲𝐰𝐬 Returning Officer da pikhatkhiba report amada 44/36 Urkhul A amasung 44/41 Urkhul D1 da lamhanba singna nungthilpung ahum minute nifurom taba matamda EVM amasung VVPAT sing thugaiduna amang ata thokhankhre hariba machine sing adu engineer singna yangsilaba matungda thadakhiba vote singi result khangba ngamlaroi haina phongdokhre amaromda Urkhul gi polling station amagi manakta Outer Manipur Parliamentary Constituency gi BJP gi Lok Sabha Mikhal gi convener ama oiba miyoi amana nupi amada manhandle torambadagi irang thokre mahaki mathakta police na complaint tokre hairi ngasi 19 suba Lok Sabha Mikhal gi ani suba tangka ki vote Outer Manipur Parliamentary Constituency 40 Jiribam Assembly Constituency da ingna tapna thadana khre loinana nungthilpung 6:30 fawbada polling station nifumathoi gi polling personnel sing DC office complex tungkhre ayukta nongkana chubana maram oiraga vote kaya voter kaya thoknarakhide adubu nong hangkhraba matungda voter sing thoroktuna vote thadana hauzik fawba punna person kaya vote thadaki haiba chapchana khangba ngamdrawasu athengbada soidana khangani hairi Jiribam Assembly Constituency asina punna polling station nifuga mathoida vote thadana masida model polling station manga nupigi polling station nipan amadi special polling station amada punna voter masing lising kuntraga chanipan supna mapanda nupa voter lising tara mangaga chatruka homfu nupi voter na lising tara mangaga chamaga nipan amadi transgender ama yauri loinana Manipur Police ki personal chani amadi CAPF ki company manga na ngaksenki ngasi nungthilpung mari minute kun khara halakpada Imphal East District ki manung chanba SINAM khunda KUKI militants singna hana dominate tawduna leiraba MAIFI hariba mafam adudagi motar yauna nongmai kaptuna akanba mawongda landarakre hairi matam khara lab liraba matung KUKI militants singna maitai khun singda landarakpagi thabak leptana chatharakli ngasi SINAM khunda afaba makhalgi khutsu khulai yauna chatharakpa landa mafam aduda leiriba khungakpa singna su khuthanduna hauzik fawba nakal anigi marakta akanba mawongda thoknari adubo hauzik fawbagi oinadi nakal anigi marakta asok apan thokibagi paw leitri Lamphel-Pate Leiba College of Food Technology Kau Imphal gi Nauna Saba Liquid Biofertilizer Production Unit amadi Food Museum gi Ecotourism ngarang Manipur gi Governor Anusha Ukena hauna bi matung inna sangakre bagi thauram aduda Manipur gi Governor Anusha Uke Central Agricultural University Kau gi Vice Chancellor Dr. Anupam Mishra CAU Imphal gi Director of Instruction Professor Indira Sarangthem amadi College of Food Technology Then Professor 𝐂𝐲𝐰𝐬 su thauram aduda saru yaki thauram aduga mari leinana Manipur gi Governor Anusha Ukena hai mahairoi singna puthokli ba jana thakna bagi polam sing asi makha tana adumak puthokuna lamdam asigi chawkhat thaurangda hena mateng pangba ngambata natana isa gi oina su sandan lambi ama oiragani asigumba khutsam gi fertilizer season aduna afaba makhal gi jana thaknaba pothok asina miyoi bagi hakchangda tholakadaba leina tina kaya dagi ngakthok pasu ngamlagani loinana awang nongpok thangba state singda jana thaknariba chinjak sing yamna mahau leiba hakchangda su kanaba yamna piba chinjak ngaktani haina su phongdoki matang swaida atenba break amatang lawjage break matung da tongan ba pausing puduna lakchige North East window bu meeting taduna lebiyo United School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category.
Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy ni hinglibasing tama gi manungda control to bangamle. Urea creatinine wangbasu tama gi manungda hantaba ngamle. Khong hamra nungaitebasu numit manga ni gi manungda fahan bangamle. Bile sabadi nungsang nabasu chama de chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu tama gi manungda normal oy bangamle. Fatty liver oibasu tama gi manungda fagat han bangamle. Pumnamak natural oiba hidak makalna laing jabani. Hakjang na sokadaba side effect amata laite. Makata na hidak chama gi mathausu tararoy. Hena kuma parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Years of trusted diagnostic service, Babina Diagnostics. Breaking matungda mayambo mukahna taram nokchari. Lok Sabha election 2024 da Outer Manipur Parliamentary Constituency gi ngasi pangthokiba mikhal asi free and fair ohenna ba taksilladuna MPCC na CI da aiba cherol pishenkre hiram asigi matangda ngasi BT rota leiba Congress Bhavan da pangthokiba paugi mifam amada Manipur lengakta hana Minister Oiramba Mayang Imphal East sigi hana gi MLA 𝐋𝐢𝐯𝐞 na phongdokhibada tha asigi tarama panda pangthokiba ina Manipur Parliamentary Constituency mikhalda niyom kaina mikhal pangthoki haiba asi miyamna khangnare Indian democracy gi matung ina mikhal haibasi miyoiba amagi democratic right aduna lamdam asi luchungba khanduna lamdam asi khumang chawshinaba khona hanba aduni handak pangthokiba ahanba tangka ki mikhal aduda namthak tawduna voter singbu sel amasung sakti na laina ba khona khiba adu lamdam asigi miyamna khangnaki ireiba iramdam asigi damakta thamoi sengna thabak tawsi hairabadi miyamgi right chapchana fanghanduna asengba mirep khansi haiki mayam khudimanasu akoina press ta adagi akoigi print amadi electronic media da phongdoknarpa social media da viral chatkiba video kya da mayam ne hena ubirabaduni maduda phongdoknakiba mod singda su akoigi yamna unprecedented oiba haiba tare mamang da thokiba akoigi Lok Sabha election singda thokidaba mongda yam ka henba acts of violence yamna undemocratic oiba aduma kya thenaki hairibasing thoibasi akoina MPCC site gi hanjin na akoi election commission of India da su Manipur gi akoi gi chief electoral officer Manipur lamphela phamba se da su hanjin ko mangjong na application kya ama so koi mamang da thagi bani masugum basigi thorak na bagi chingna ningai oiba mayam ama lei haina akoi maruina akoi na ngasi kaujari basi masi this kind of desirable acts of violence should not be allowed to happen again in the second phase of Outer Manipur Lok Sabha election. Masine akoina emphasize tawzaningi base mase akoi huzik akoigi Congress party gi ANC gi Manipur gi akoigi office bearer kya adigi MLA sing honorable MLA sing jiribam da akoi lairi makoina chatluwa matamda akoi miyam dagi Congress ki workers sindagi lakpa akoi athumba complaints kaya ama thengarpa maduna maram ore harga akoi gi election agent ANC ki candidate Alfred ki magi election agent John Pamaina akoi electoral office ta ngasi mak akoi application ama su pisin gi balai
मसीदा कोइना हाइजरिबसी कोई इलेक्शन कमीशन ना कोई timely steps lokhotpiu so as not to repeat those undemocratic and undesirable acts of violence. Manipur University na sakhanglaba Medical College Mari Leiri Hariba College sing asigi leriba researcher amadi medical experts singna tanaduna Medical College sing asigi oiba referral journal ama puthokna bagi matangda khanaragani haina Manipur University gi Vice Chancellor Professor N Lokendra na phongdokre ngasi langol da leiba Siza Hospital gi nauna hangba Siza Super Speciality OPD block sangavagi thauramga mari leinena wafam asi Professor Lokendra na phongdokhibani Nauna hangba OPD vlog sangabagi thauram aduda Manipur University gi Vice Chancellor Professor N Lokendra, MU gi Registrar Professor W Chandababu amadi Siza Hospital and Research Institute Private Limited ki Chairman cum Managing Director Dr. Palin Khundongbam Yauna Hospital adu ki Director Nurse Kayasu thauram aduda saru yakhi Professor N Lokendra na hai Siza Hospital asi hauzikki North East India da khwaidagi maming leiva hospital ama oire hospital asina Manipur gi miyam danatana North East ki miyam su layeng duna tomthin ngale medical science haivasi pung khudingi khumang chawshinba anoba layeng anoba khutsu khulaina chingba puthokpa adugumba science amani hospitals asigisu anoba technology kaya sizinaduna health workers singna kana hotnariba asi yamna nungai haike OPD block is innovative Germany, respected Vice Chancellor Lokendra, Registrar Zatsan Babusu, Marta Lavida Lapidani, the super specialty department, cardiothoracic surgery, cardiology, neurology, neurosurgery, plastic surgery, surgical oncology, medical gastroenterology, critical care, plastic surgery, aesthetic surgery, running the Adulai. My tongue, Pusuja, says that Tomato department, Tomato facility, my arm lay. Tasing bati ako'y Manipur si ako'y na angang waiting ita mapanda laing gusto na rami especially may kangaw ron Jibuborda yam sa kami Jibuborda sa kasi ana masama gisun sa lami ano ate day Guwahati Bangalore ate Delhi Calcutta ate matong da ako'y Siza Hospital si Poki bani hata Tharom aduga mari leinena Siza Hospitals and Research Institute Private Limited ki Chairman cum Managing Director Dr. Palin Khundongbam na hai Super Specialties OPD block asi hauzik haurakpagi oina cardiothoracic cardiology neurology neurosurgery plastic surgery surgical oncology medical gastroenterology critical care na chingba department khara asina hana base tawani adubu Manipur asi yamna ngalingai matamda anaba macha amagi damakta so mapalamda adum chatnarami madugi matung tapna develop toraktuna Manipur gi oina so super speciality oiba Siza Hospital asi layraktuna atopa Manipur gi mapaldagi anaba kayasu layengkhre loinana Industry Insights magazine da India gi oina top hospital kunga manga khangatpada yawrakle magazine asina haukiba chahi singda hospital sing asina haksel gilamda lauriba thodang sing asi yenglaga khwaidagi fava hospital sing asi khangatpani haina su Dr. Palina phungdoki Government Polytechnic Engineering College Takyel da 6th semester tamliba mahairoi thokchom dayananda Manipur gi ahanba oina AI robot ama saduna robot aduna tawba ngamba mathausing miyamda utkre ngasi saba loiraba AI robot aduna language chamaga kunmuk ngangba ngambagi khudong chaba thamli adubu hauzik fawbagi oina maitai lon yauduna tongan ba lon kuntramu ngangba ngamle amadi maitai lon su ngangba ngamnabagi khudong chaba adu athubu matamda fanghallagani ki AI robot asi miyoibagi interaction tawba ngamhalli amadi mi masa khangbasu ngami kumjali sing ani taraga marida puthokpa Disney movie ama oiriba Big Hero 6 haiba film asi yanglubadagi thauna ama haptuna madugi wakhalonda AI robot asi sabagi wakhal lakhibani haina phongdoki initiative se encouragement also bani
ꯑꯗꯨꯒꯤ ꯁꯣꯔꯠꯀꯝ ꯈꯔꯗꯤ ꯂꯩꯔꯤ ꯃꯥ ꯑꯣꯚꯔꯀꯝ ꯇꯧꯔꯛꯀꯅꯤꯅ ꯑꯩꯅ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯈꯟꯖꯩ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯕꯅꯤ ꯑꯦꯂꯦꯛꯁ ꯀꯥꯏꯕ ꯑꯦꯂꯦꯛꯁꯥ ꯀꯥꯏꯕ ꯂꯩꯔꯦ ꯑꯗꯨꯃꯛꯀꯤ ꯄꯔꯐꯣꯔꯃꯦꯟꯁꯃꯛꯇꯤ ꯌꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯅꯤꯁꯤꯌꯦꯜ ꯁ꯭ꯇꯦꯖꯇ ꯃꯥꯅ ꯑꯦꯖ ꯑꯦ ꯁ꯭ꯇꯨꯗꯦꯟ ꯑꯣꯐ ꯗꯤꯄ꯭ꯂꯣꯃꯥ ꯃꯥꯅ ꯍꯣꯠꯅꯖꯕꯁꯤ ꯑꯩꯅ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯦꯛꯅꯤꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯒꯁꯨ ꯗꯤꯁꯀꯁꯟ ꯇꯧꯕꯗ ꯃꯥꯁꯤ ꯔꯣꯕꯣꯇꯤꯛ ꯀꯔꯤꯗ ꯐ꯭ꯌꯨꯆꯔ ꯁ꯭ꯇꯗꯤ ꯇꯧꯒꯦꯅ ꯃꯥ ꯄ꯭ꯂꯥꯟ ꯇꯧꯋꯦ ꯍꯥꯏ ꯑꯗꯨ ꯋꯤ ꯋꯤꯁ ꯑꯣꯜ ꯗ ꯕꯦꯁ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯅ ꯃꯌꯥꯝꯕꯨ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯀꯔꯤꯁꯤꯁꯨ ꯃꯣꯏꯗꯁꯨ ꯑꯦꯟꯀꯔꯦꯖꯃꯦꯟ ꯑꯦꯟ ꯃꯣꯇꯤꯚꯦꯁꯟ ꯄꯤꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯃꯌꯥꯝꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯅ ꯀꯧꯖꯕꯅꯤ Polytechnic Engineering College ki Principal Tayenjam Chandrakumarna Phongdorokpada chahi kaya changna mahakna mahai tamduna hotna jarakpagi mahai ngasidi mahakki aningba adu kharamakhay di fangle robotic features ki matangda khangnaba makhatana mahai tamthaningbagi wakhalol leibana tungda tawrokadaba thabak thauram khudimaktasu mai pakpa oyu haina yaifamangol pikhi amadi mahairoi asina hotna jariba asida manipur gi miyamna hena thauna hapiduna pukning thagat minasi haiba wafamsu phongdorakhi ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯩꯕ ꯀꯨꯟꯊ꯭ꯔꯥꯒ ꯍꯨꯝꯗꯣꯏ ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯕꯠꯇꯥꯂꯤꯌꯟꯒꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯁꯣꯝꯔꯩ ꯄꯣꯁꯠꯅ ꯁꯤꯡꯗꯨꯅ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯏꯟꯃꯦꯠꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ 33 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯑꯣꯏ 300 ꯂꯣꯝ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯌꯦꯟꯊꯣꯛꯈꯤ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯇꯩ ꯑꯥꯏꯇꯦꯝ ꯀꯌꯥꯁꯨ ꯌꯦꯟꯊꯣꯛꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ Outer Manipur Parliamentary Constituency ki Assembly Segment Taraga Humdoida Anishuba Tangka ki vote Pamdava Thaudo Yaudana Ignatipna Thadana Hankre MOREH Higher Secondary School da KUKI voter Amakhakki Damag Akanava Polling Station Ama Hangdoktuna vote Thada Hankre Urkulda Kulai Paiba Miyoi Karana Polling Station Karada Namfuda Bot Thada Kre Haibagi Pau Lagle Polling Station Anidana EVM VVPAT Thugaiduna Amangata Thokan Kre Haina ARO na RO da report Thagat Lagle Imphal East District ke SINAM Kunda KUKI militants singna vom yauna nongmai kaptuna akanba mawongda landara kre khungakpa singna handuna kapna kre Ngasigi wainadi Nardus Window Manipuri News matang swai da loisinjari midyang tabi ba pumnamagpu amuka hana kurumjari